ꯂꯝꯒꯤ ꯋꯥꯍꯧꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛꯇ ꯎꯇꯨꯞꯅ ꯊꯣꯝꯕꯗ ꯃꯤꯑꯣꯏ ꯑꯃ ICUꯗ ꯀꯣꯃꯥꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ, ꯑꯅꯤꯅ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯂꯝꯒꯤ ꯋꯥꯍꯧꯗꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯕꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯍꯨꯝ ꯎꯇꯨꯞꯅ ꯊꯣꯝꯕꯗ ꯑꯃꯗꯤ ꯐꯤꯕꯝ ꯂꯨꯕꯗꯒꯤ ICUꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ, ꯑꯅꯤꯅ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯌꯥꯏꯔꯤꯄꯣꯛ ꯕꯤꯁꯅꯨ ꯅꯍꯥꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯌꯥꯏꯔꯤꯄꯣꯛ ꯕꯤꯁꯅꯨ ꯅꯍꯥꯗ ꯂꯩꯕ ꯀꯩꯁꯥꯝ ꯂꯣꯈꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯀꯩꯁꯥꯝ ꯁꯣꯕꯤꯇꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯀꯩꯁꯥꯝ ꯗꯤꯅꯦꯁꯄꯨ ꯂꯣꯈꯣꯟꯒꯤ ꯃꯌꯥꯝꯕ ꯀꯩꯁꯥꯝ ꯔꯘꯨꯒꯤ ꯂꯣꯏꯅꯕꯤ ꯀꯩꯁꯥꯝ ꯄ꯭ꯔꯦꯃꯥ, ꯃꯆꯥꯅꯨꯄꯥ ꯀꯩꯁꯥꯝ ꯃꯅꯤꯆꯧꯕ ꯑꯃꯗꯤ ꯀꯩꯁꯥꯝ ꯔꯟꯕꯤꯔꯅ ꯃꯀꯣꯛꯇ ꯎꯇꯨꯞꯅ ꯊꯣꯝꯕꯗꯒꯤ ꯂꯣꯈꯣꯟ ꯁꯣꯕꯤꯇꯥ ꯑꯃꯗꯤ ꯗꯤꯅꯦꯁ ꯃꯀꯣꯛꯇ ꯁꯣꯛꯄꯗꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯥꯝ ꯂꯣꯈꯣꯟꯒꯤ ꯐꯤꯕꯝ ꯂꯨꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ICUꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯛꯂꯕ ꯀꯩꯁꯥꯝ ꯁꯣꯕꯤꯇꯥꯅ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯩꯁꯥꯝ ꯔꯘꯨꯒꯤ ꯂꯣꯏꯅꯕꯤ ꯄ꯭ꯔꯦꯃꯥꯅ ꯂꯨꯆꯤꯡꯂꯒ ꯂꯥꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄ꯭ꯔꯦꯃꯥꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯂꯥꯛꯈꯤ, ꯃꯈꯣꯏ ꯂꯥꯛꯄ ꯑꯗꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯕꯥꯊꯔꯨꯝꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯆꯨꯕꯥꯗ ꯃꯤꯠꯀ ꯄꯥꯟꯅꯅ ꯎꯇꯨꯞꯅ ꯊꯣꯝꯗꯨꯅ ꯐꯨꯕ ꯆꯩꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯏꯆꯥ ꯏꯄꯨꯔꯣꯏꯕꯁꯨ ꯆꯦꯟꯁꯤꯜꯂꯨꯕꯗ ꯃꯣꯏꯒꯤ ꯐꯨꯐꯝ ꯊꯣꯛꯄꯅꯤ ꯈꯟꯗꯨꯅ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯎꯇꯨꯞꯅ ꯄꯥꯡꯒꯟꯗ ꯀꯟꯊꯔꯛꯄꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯎꯇꯨꯞ ꯄꯥꯏꯗꯨꯅ ꯐꯨꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫